ꯃꯌꯥꯝ ꯑꯩꯅ ꯂꯨ ꯀꯣꯛꯄꯗꯨꯔꯣ ꯑꯁꯦꯡꯕ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯂꯨ ꯀꯣꯛ ꯍꯥꯏꯅꯣ ꯀꯩꯅꯣꯅꯦ ꯈꯔ ꯄꯤꯒꯥꯏꯗ ꯀꯣꯛꯄꯗꯨꯐꯥꯎꯗ ꯃꯌꯥꯝꯅ ꯂꯨ ꯀꯣꯛ ꯂꯨ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯑꯩ ꯉꯁꯤꯗꯣ ꯅꯠꯇꯦ ꯅꯍꯥꯟ ꯆꯠꯈ꯭ꯔꯕꯅꯦꯀꯣ ꯌꯨꯝꯅꯥꯝ ꯁ꯭ꯇꯔꯗꯣ ꯑꯗꯨ ꯅꯍꯥꯟꯗꯣ ꯆꯠꯄꯗ ꯊꯦꯡꯅꯕꯀꯣ ꯑꯩꯈꯣꯏꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯤꯁꯤꯗ ꯎꯠꯂꯛꯀꯦꯅ ꯇꯧꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯃꯥꯗꯣ ꯆꯠꯈ꯭ꯔꯕꯅꯦꯕ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯑꯣꯏꯗꯣꯏꯅꯦ ꯅꯝꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯁ꯭ꯇꯔꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯊꯧ ꯍꯥꯏꯕ ꯀꯟꯅ ꯊꯧꯈ꯭ꯔꯦꯕ ꯑꯩ ꯐꯣꯟ ꯃꯩꯁꯦ ꯃꯥ ꯉꯁꯥꯏꯗꯒꯤ ꯃꯥ ꯉꯥꯏꯕꯗꯅꯦ ꯈꯪꯕ꯭ꯔꯥ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏꯁꯤꯗ ꯑꯧꯒ ꯅꯥꯡꯒꯟ ꯀꯥꯔꯦ ꯑꯃꯁꯦ ꯊꯧꯈꯤꯕꯅꯦ ꯌꯨꯝꯅꯥꯝ ꯁ꯭ꯇꯔꯅ ꯒꯥꯔꯤ ꯊꯧꯕ ꯇꯣꯡꯖꯔꯦ ꯉꯁꯤ ꯃꯥꯕꯨꯗꯤ ꯎꯗꯤꯌꯦ ꯍꯦꯜꯃꯦꯠ ꯎꯈ꯭ꯔꯦꯕ ꯉꯁꯤ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯇꯞꯅ ꯊꯧꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯑꯩ ꯃꯥꯅ ꯊꯧꯕ ꯀꯟꯅ ꯇꯣꯡꯉꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯎꯠꯂꯛꯀꯦ ꯐꯖꯅ ꯍꯥꯏꯗꯤ ꯀꯨꯝꯃꯒ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯦꯕꯀꯣ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯗ ꯇꯦꯛꯁꯦꯜ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯣꯁ ꯄꯣꯄꯨꯂꯔ ꯒꯦꯝ ꯑꯃꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯌꯥꯝ ꯍꯩꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯁꯤꯕꯜ ꯑꯣꯕꯖꯔꯕꯦꯁꯟ ꯂꯩ ꯇꯥꯔꯗꯤ ꯁꯤꯒꯤ ꯒꯦꯝꯁꯦ ꯌꯥꯝ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯒꯦꯝꯁꯤꯗꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕꯒꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯊꯥꯗꯕ ꯃꯇꯝꯗ 1 times ꯈꯛꯇ ꯅꯠꯇꯦꯕ ꯋꯤꯟ ꯇꯧꯗꯣꯏꯁꯦ 2 timesꯁꯨ ꯅꯠꯇꯦꯕ 9 times ꯔꯛꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯗ 9 times ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯕꯣꯅꯁ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯇ ꯅꯠꯇꯅ ꯁꯤꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯈ꯭ꯔꯕ ꯀꯥꯟꯗ ꯇꯥꯔꯛꯈ꯭ꯔꯕ ꯅꯝꯕꯔꯁꯤꯡꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯊꯪꯗ ꯀꯩꯅꯣ ꯇꯧꯔꯛꯀꯗꯕꯁꯦ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯅꯝꯕꯔꯁꯦ ꯑꯦꯁꯦꯟꯗꯤꯡ ꯅꯝꯕꯔꯔꯣꯝꯗꯒꯤ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯗ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯒꯦꯝꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯣ ꯏꯟꯚꯦꯁꯠ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ every 15 minutesꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯋꯤꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒ every Monday ꯈꯨꯗꯤꯡꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯜꯂꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯌꯥꯎꯒꯦ ꯍꯥꯏ ꯇꯥꯔꯒꯅ ₹500ꯁꯦ ꯔꯤꯆꯥꯔꯖ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ iPhone 13 ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯒꯦꯝꯁꯦ ꯃꯌꯥꯝꯅ ꯄꯥꯝ ꯇꯥꯔꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯂꯤꯡꯛ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯇ ꯅꯠꯇꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯛꯁ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯤꯅ ꯁꯥꯟꯅꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯌꯥꯝ ꯆꯥꯕꯩ ꯃꯌꯥꯝ ꯅꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦꯗꯅꯀꯣ ꯌꯨꯝꯅꯥꯝ ꯁ꯭ꯇꯔꯗꯣ ꯆꯠꯈ꯭ꯔꯦ ꯃꯥ ꯆꯠꯇ꯭ꯔꯀꯥꯟꯗ ꯊꯦꯡꯅꯕꯅꯦ ꯑꯩꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯄ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯃꯥꯏꯅꯅꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯨ ꯀꯣꯛꯇꯕꯒꯤ ꯌꯥꯝ ꯁꯥꯎꯅꯕ ꯌꯥꯎꯔꯦ ꯅꯣꯏ ꯃꯌꯥꯝ ꯑꯩꯅ ꯂꯨ ꯀꯣꯛꯄꯗꯨꯔꯣ ꯑꯁꯦꯡꯕ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯂꯨ ꯀꯣꯛ ꯍꯥꯏꯅꯣ ꯀꯩꯅꯣꯅꯦ ꯈꯔ ꯄꯤꯒꯥꯏꯗ ꯀꯣꯛꯄꯗꯨꯐꯥꯎꯗ ꯃꯌꯥꯝꯅ ꯂꯨꯀꯣꯛꯅ ꯀꯧꯔꯀꯥꯟꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯨ ꯀꯣꯛꯑꯗꯤ ꯕꯥ ꯐꯖꯅ ꯉꯥꯡꯅꯔꯣꯏꯗꯧꯔꯤ ꯅꯣꯏꯁꯦ ꯆꯥꯕ ꯑꯝꯇ ꯍꯥꯏꯗꯦ ꯑꯩꯁ ꯂꯨ ꯀꯣꯛ ꯃꯤꯒꯤ ꯀ꯭ꯂꯤꯛ ꯕꯦꯠꯅꯦ ꯑꯗꯣ ꯈꯪꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯔ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯑꯩꯅ ꯀꯦꯞꯁꯟꯗ ꯍꯥꯏꯕꯅꯦ ꯂꯨ ꯀꯣꯛ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯐꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯂꯨ ꯀꯣꯛ ꯍꯥꯏꯅꯣ ꯑꯗꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯅꯥꯎꯄꯤꯗ ꯐꯖꯅ ꯇꯧꯔꯒ ꯃꯄꯥꯟꯗ ꯅꯝꯍꯟꯒꯦꯅ ꯇꯧꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯗꯣ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ ꯍꯜꯂꯛꯄꯩ ꯋꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯄꯪꯁꯥꯎ ꯁꯥꯎꯋꯦ ꯍꯥꯏꯕ ꯃꯤꯅ ꯂꯨ ꯀꯣꯛꯇꯕꯒꯤ ꯃꯆꯤꯟ ꯊꯤꯕꯒꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯁꯨ ꯈꯜꯂꯣ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯐꯔꯀꯥꯟꯁꯤꯗ ꯂꯨ ꯀꯣꯛ ꯀꯩꯅꯣ ꯃꯌꯥꯝꯅ ꯉꯥꯡꯅꯗꯣꯏꯁꯦ ꯀꯩꯅꯣ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯀꯩꯅ ꯉꯥꯡꯅꯗꯣꯏꯗꯧꯔꯤꯒꯦ ꯅꯣꯏꯁꯨ ꯌꯥꯝ ꯚꯥꯞ ꯇꯥꯗꯦꯍꯦ ꯑꯩ ꯀꯩꯅꯣ ꯇꯧꯏ ꯀꯩ ꯍꯥꯏꯈ꯭ರೆ ꯃꯩꯁꯦ ꯑꯩ ꯃꯊꯪꯒꯤ ꯀꯩꯅꯣꯗ Q&A ꯇꯧꯁꯤꯔꯥꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯃꯉꯥ ꯉꯥꯡꯉꯦ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯕꯦꯠ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯄꯤꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯎꯕꯤꯗꯕꯗꯣ ꯅꯣꯏ ꯑꯊꯤꯅ ꯍꯥꯏꯔꯁꯨ ꯎꯕꯤꯗꯕꯗꯣ ꯑꯩꯈꯣꯏꯗꯤ ꯐꯖꯕ ꯍꯥꯏꯔꯛꯄ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯕꯤꯔꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ
ꯑꯁꯤ ꯌꯦꯟꯁꯦ ꯍꯣꯔꯦꯟꯗꯤ ꯃꯨꯛꯕꯥꯡ ꯇꯧꯊꯣꯛꯑꯅꯤ ꯀꯌꯥ ꯑꯩꯒꯤꯕꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯕꯗꯣ ꯀꯨꯏꯔꯦꯅ ꯑꯩ ꯁꯥꯎꯔꯅꯤꯀ ꯀꯅꯥꯏꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝ ꯆꯥꯕꯩ ꯃꯌꯥꯝ ꯅꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯇꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯏꯁꯥ ꯏꯊꯟꯇ ꯍꯧꯖꯤꯛꯁꯤ ꯅꯨꯡꯊꯤꯟꯕꯨꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯃꯩ ꯊꯥꯟꯕꯒꯤꯅꯦꯀꯣ ꯃꯄꯥꯟꯗ ꯅꯝꯕꯗꯣ ꯏꯅꯥꯎꯄꯤ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯑꯁ ꯍꯟꯖꯤꯟ ꯀꯩꯒꯤꯅꯣ ꯑꯩꯅ ꯋꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯁꯟꯒꯦꯝ ꯃꯣꯏꯅ ꯃꯃꯥꯡꯒꯤ ꯍꯥꯞꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩ ꯈꯪꯗꯕꯅꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯒ ꯂꯨꯄꯥ 1,000 ꯌꯥꯎꯔ ꯂꯩꯔꯝꯕ ꯋꯥꯅꯤ ꯑꯩ ꯉꯛꯄ ꯑꯗꯨꯁꯨ ꯈꯪꯉꯔꯣꯏꯗꯕꯅꯦ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯆꯪꯉ ꯌꯦꯡꯉꯣ ꯍꯥꯏꯕꯗ ꯆꯪꯉ ꯌꯦꯡꯉꯦꯀோ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯑꯁꯦꯡꯕ ꯄꯩꯁꯥ ꯌꯥꯎꯔꯝꯃꯦꯕ ꯑꯩꯁꯦ ꯁꯤꯕꯨ ꯑꯁꯦꯡꯕ ꯄꯩꯁꯥꯔꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒꯅꯦ ꯉꯔꯥꯡ ꯄꯩꯁꯥꯁꯦ ꯉꯔꯥꯡ ꯗꯦꯠ 15ꯗ ꯂꯧꯊꯣꯛꯄ ꯄꯩꯁꯥꯁꯦ ꯑꯩꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯅꯦ ꯑꯗꯨ ꯆꯪꯉꯛꯇ꯭ꯔꯕ ꯑꯩꯅ ꯑꯁ ꯑꯣꯏꯔꯝꯃꯔꯣꯏꯗ ꯀꯥꯏꯅ ꯈꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯆꯪꯉꯛꯑꯦ ꯀꯌꯥꯝ ꯍꯔꯥꯎꯔꯝꯅꯤ ꯌꯦꯡꯉꯣ ꯄꯩꯁꯥꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯌꯥꯝ ꯋꯥꯡꯖꯕꯗꯣ ꯑꯗꯨꯅꯅꯦ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅꯗꯤ ꯍꯥꯏꯕ ꯑꯗꯣ ꯏꯁꯥꯒꯤ ꯏꯟꯀꯝ ꯈꯔꯗꯤ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯍꯔꯥꯎꯔꯤꯁꯦ ꯅꯟ ꯁ꯭ꯇꯣꯞꯇ ꯋꯥꯁꯦ ꯖꯔ ꯉꯥꯡꯉꯦꯕ ꯃꯤꯒ ꯇꯤꯜꯂꯗꯤ ꯑꯃꯨꯛ ꯉꯝꯗꯕ ꯏꯊꯟꯇ ꯉꯥꯡꯉꯗꯤ ꯉꯝꯕ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯩ ꯈꯪꯗꯦꯗ ꯅꯣꯏꯃꯟꯕꯒꯤ ꯑꯩ ꯇꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯨ ꯌꯥꯔꯦ ꯁꯤ ꯁꯅꯥ ꯁꯤꯗꯕꯁꯦ ꯁꯅꯥ ꯂꯧꯊꯣꯛꯏꯔꯦ ꯑꯩ ꯁꯅꯥ ꯑꯃ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦ ꯂꯩꯕ ꯍꯥꯏꯁꯦ ꯅꯍꯥꯟꯃꯨꯛ ꯂꯩꯈ꯭ꯔꯕꯅꯦ ꯊꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯃꯨꯏꯅ ꯊꯝꯖꯟꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯐꯖꯅ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯅꯝꯃꯒꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯚꯤꯗꯤꯑꯣ ꯔꯤꯜꯁꯀꯨꯝꯕ ꯃꯇꯦꯛ ꯑꯃ ꯅꯝꯒꯦꯅ ꯑꯩꯗꯤ ꯗꯥꯟꯁꯀꯨꯝꯕ ꯇꯧꯕꯗꯤ ꯍꯩꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯇꯪ ꯅꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯁꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄ ꯋꯥꯅꯤꯗ ꯑꯗꯣ ꯃꯥ ꯃꯊꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯄꯨꯜꯂꯒꯦ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤꯗꯤ ꯐꯖꯅ ꯄꯨꯟꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨम ꯍꯟꯈ꯭ꯔꯦ ꯃꯥꯁꯨ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯐꯖꯅ ꯄꯨꯜꯂꯒ ꯅꯝꯕꯗꯨꯗꯤ ꯐꯪꯈꯤꯗ꯭रेबꯀꯣ ꯃꯇꯝꯗꯣ ꯑꯩꯅꯁꯨ ꯄꯥꯛꯅ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯒꯤ ꯃꯊꯪꯗꯗꯤ ꯐꯖꯅ उनागेना सुमाइना खनबा हंदकिदि फजना फंग्रबनिना तोखरे अदो मयाम ngasiगी भिडियोसे मयामना लाइक शेयर सब्सक्राइब तौबिरमो अदुगा हाइदि मयामना सपोर्ट तौबिबसे याम हरावेको हाइदि यगोग तौदना आयोन गसी थैंक यू सो मच थैंक यू मयाम बुथाकचरी अदगी अइजे वीडियो से फजना सु नंगे तौबदो ngasiदी voice aina khara haidi nungdang natabadina kanna ngangba ngamebako adu nungdang oirdi aina video namba khudingi tappe myamna tappe haido haidi sije ithanda oirdi kai haini adum ngamjabado oyeba ngangba khotpaje ko mi leradi kitang kai haini khangnai aisu amai chokseleba ai smai dum mayam dum tawbuni ko ahanba haidi sum pundaba minadi asmani dumai tawa do aina punba minabudi khangba ai saini smai किया तौरगा दम नहीं जावने भाईदो दो बात लाना खनबिगनु हाइदि मी अस खंगदेदा मी वा ngang बसु ngang ना हरो आई चलगे हाय बाय बाय मथंगी वीडियो दा अमुक थेंगनारसी मयाम ngasi की वीडियो येंगबिबा मयाम बु अमुक हन्ना खैरमजरी हाइदि काय हाइनि अस लिसलगे